ꯆꯪꯒꯤ ꯈꯨꯗꯣꯜꯅꯤ ꯖꯨꯔꯥꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯁꯤꯡꯍꯦꯜ ꯑꯃ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯂꯥꯛꯉꯩꯗꯒꯤ ꯑꯅꯤ ꯊꯣꯛꯂꯤ ꯍꯛꯆꯥꯡꯒꯤ ꯊꯋꯥꯏ ꯍꯥꯏꯅ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯈꯣꯡꯀꯥꯞ ꯑꯃꯒꯤ ꯃꯥꯂꯦꯝꯁꯤꯗ ꯁꯥꯐꯣꯡꯅꯕ ꯉꯥꯏꯍꯥꯛꯀꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯕ ꯏꯔꯩ ꯀꯌꯥꯗ ꯏꯔꯥꯛꯅꯗꯨꯅ ꯕꯤꯆꯥꯔꯒꯤ ꯁꯒꯥꯏ ꯀꯥꯏ ꯂꯥꯟꯅꯗꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞ ꯖꯒꯠꯀꯤ ꯔꯁꯁꯨ ꯍꯦꯛ ꯃꯔꯧꯗꯨꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯅꯥꯝꯃ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡꯅ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯆꯨꯝꯕ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯂꯥꯜꯂꯕ ꯅꯨꯡꯄꯥꯜ ꯑꯅꯤꯒꯤ ꯂꯥꯜꯂꯛꯇ ꯃꯨꯝꯕꯥꯏ ꯗ ꯁꯤꯇꯤ ꯑꯣꯐ ꯗ꯭ꯔꯤꯝꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯈꯨꯁꯤ ꯃꯥꯒꯤ ꯁꯦꯃꯤꯅꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯁꯦꯃꯤꯅꯥꯔ ꯅꯨꯃꯤꯠꯇꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯛꯄꯅꯤ ꯈꯣꯡꯕꯨꯔꯩ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯊꯟꯇꯅꯤ ꯈꯨꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯍꯥꯎꯒ ꯆꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯅ ꯀꯨꯏꯗꯦ ꯑꯗꯨꯃꯛ ꯆꯨꯁꯤꯟꯅꯈ꯭ꯔꯦ ꯍꯣꯇꯦꯜ ꯔꯣꯌꯦꯜ ꯒꯥꯔꯗꯦꯟꯗ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯕꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯈꯨꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯈꯔ ꯈꯖꯤꯛꯇꯤ ꯑꯣꯜꯂꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯂꯩꯍꯥꯎ ꯑꯗꯨꯗ ꯆꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯕꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯈꯨꯁꯤ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯍꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯉꯥꯎ ꯊꯤꯔꯕ ꯅꯣꯡ ꯑꯗꯨ ꯆꯨꯊꯔꯛꯂꯦ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯔꯁ ꯑꯃꯗꯤ ꯂꯧꯕ ꯌꯥꯔꯤ ꯈꯨꯁꯤꯁꯨ ꯇꯍꯥ ꯇꯍꯥ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯅꯣꯡꯒꯤ ꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯆꯣꯠꯍꯟꯖꯔꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯈꯨꯁꯤ ꯃꯗꯨꯒ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯦꯛꯁꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨ ꯈꯨꯁꯤ ꯀꯥ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯃꯗꯨꯃꯛꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ ꯎꯔꯦ ꯀꯨꯝꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯕꯤꯖꯤꯠꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯂꯌꯥꯁꯨ ꯌꯥꯎꯔꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯃꯥꯂꯌꯥ ꯁꯥꯇꯦꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯕꯤꯖꯤꯠꯅ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯂꯧꯁꯦ ꯍꯥꯏꯔꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯧꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯂꯌꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯇꯤꯟꯗꯨ ꯂꯧꯔꯨꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯈꯨꯁꯤ ꯇꯧꯅꯔꯤꯕ ꯑꯗꯨ ꯎꯏ ꯑꯗꯨꯕꯨ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯂꯌꯥꯅ ꯀꯩꯅꯣ ꯅꯣꯡ ꯂꯣꯏ ꯆꯣꯠꯄ ꯇꯥꯔꯦ ꯄꯨꯟꯁꯤꯗ ꯅꯣꯡ ꯑꯃꯨꯛꯈꯛ ꯆꯣꯠꯄꯕꯨ ꯀꯩꯅꯣ ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯒꯦꯖ ꯂꯧꯁꯤꯟꯕ ꯊꯧꯔꯛꯏꯕ ꯃꯤ ꯑꯗꯨꯗ ꯂꯒꯦꯖꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯀꯥꯔꯛꯂꯤ ꯈꯨꯁꯤꯁꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗ ꯃꯈꯣꯏꯅ ꯍꯦꯛ ꯀꯥꯈ꯭ꯔꯦ ꯈꯪꯕꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯀꯥꯔꯛꯂꯤ ꯃꯈꯣꯏꯅ ꯂꯤꯐꯇ ꯀꯥꯈ꯭ꯔꯦ ꯈꯨꯁꯤ ꯀꯣꯏꯊꯣꯛꯅ ꯁ꯭ꯇꯦꯌꯔ ꯑꯗꯣꯝꯗ ꯆꯠꯂꯤ ꯃꯗꯥꯎ ꯌꯥꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯅꯤꯗꯨꯒꯤ ꯀꯥꯗꯨꯁꯨ ꯑꯗꯨꯃꯛ ꯊꯪꯅꯔꯝꯂꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯈꯨꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯈꯨꯁꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯑꯆꯣꯠꯄ ꯃꯁꯝ ꯑꯗꯨ ꯗ꯭ꯔꯥꯏꯌꯔ ꯇꯧꯗꯨꯅ ꯀꯪꯍꯜꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯕꯤꯖꯤꯠꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯆꯪꯗꯨꯅ ꯕ꯭ꯂꯣꯛ ꯂꯩꯔꯤꯕꯗꯨ ꯕ꯭ꯂꯣꯛꯇꯒꯤ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯇꯧꯕꯁꯨ ꯉꯝꯗ ꯃꯊꯟꯇ ꯑꯗꯨꯝ ꯀꯛꯊꯠꯆꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯌꯥꯗꯨ ꯅꯣꯡ ꯈꯔ ꯆꯣꯠꯂꯨꯕꯒ ꯑꯃꯨꯛ ꯏꯔꯨ ꯂꯨꯖꯁꯜꯂꯨꯕꯒ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯍꯧꯕ ꯍꯧꯔꯛꯂꯕꯅꯤ ꯑꯕꯤꯖꯤꯠꯅ ꯀꯣꯏꯕ ꯆꯠꯅꯤꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯁꯦꯃꯤꯅꯥꯔ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯟꯕꯒꯤ ꯐꯤꯕꯝꯂꯥ ꯈꯪꯗꯦꯗ ꯑꯩ ꯂꯥꯛꯄꯁꯤ ꯑꯍꯦꯠꯄ ꯑꯣꯏꯔꯕꯣ ꯑꯌꯦꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯋꯥꯍꯩꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨ ꯐꯪꯗ꯭ꯔꯤ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯉꯝꯃꯗꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯨꯝꯃꯨꯁꯤꯔꯥ ꯉꯁꯥꯏ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯏꯪ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯀꯨꯝꯃꯔꯣꯏꯒꯦ ꯇꯥꯃꯣ ꯀꯨꯝꯒꯦꯗꯤ ꯀꯨꯝꯕꯤꯔꯨꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯝ ꯂꯩꯍꯧꯒꯦ ꯍꯌꯦꯡ ꯁꯦꯃꯤꯅꯥꯔ ꯆꯠꯄꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯑꯕꯤꯖꯤꯠ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯗꯤ ꯇꯨꯝꯊꯕꯁꯨ ꯌꯥꯈꯤꯔꯣꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯊꯣꯛꯎꯈꯤꯒꯦ ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯌꯥ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯝꯗꯧꯅ ꯊꯥꯔꯛꯄ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯨꯝꯕꯥꯏꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯁꯦꯃꯤꯅꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯅꯤ ꯈꯨꯁꯤꯕꯨꯁꯨ ꯃꯥꯅ ꯐꯪꯈꯤꯕ ꯑꯋꯥꯔꯗ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯄꯅꯤ ꯑꯃꯨꯛꯁꯨ ꯃꯥꯁ ꯑꯦꯟड ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯤꯟꯕ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯀꯧꯗꯨꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯕꯤꯖꯤꯠꯄꯨ ꯁꯟꯗꯣꯟ ꯇꯤꯚꯤꯅ ꯈꯜꯂꯛꯄꯅꯤ ꯑꯗꯨꯃꯛꯄꯨ ꯑꯕꯤꯖꯤꯠ ꯈꯨꯁꯤ
ꯑꯅꯤ ꯄꯨꯟꯅ ꯆꯠꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯕꯤꯖꯤꯠꯅ ꯆꯠꯂꯝꯗꯥꯏꯒꯤ ꯀꯟꯅ ꯂꯥꯡꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯆꯪꯂꯛꯇꯨꯅ "ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ ꯏꯕꯨꯡꯉꯣ?" "ꯅꯨꯃꯤꯠ 6ꯅꯤ ꯈꯛꯇꯅꯤ ꯏꯃꯥ." "ꯃꯥꯂꯌꯥꯁꯨ ꯈꯔ ꯄꯨꯕꯤꯌꯨꯗꯅ." "ꯏꯃꯥ, ꯃꯥ ꯄꯨꯔꯒ ꯀꯩꯗꯧꯅꯤ? ꯑꯝꯍꯥꯅꯤ, ꯃꯇꯝ ꯐꯪꯉꯣ. ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧꯁꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ." "ꯍꯣ, ꯑꯗꯣ ꯍꯜꯂꯛꯀꯅꯣ. ꯃꯇꯝ ꯈꯔꯗꯤ ꯀꯣꯏꯔꯨꯔꯣꯗꯅ ꯏꯃꯧꯁꯦ ꯄꯨꯔꯒ." "ꯑꯁ, ꯃꯇꯥꯡ ꯆꯥꯗꯦꯗ ꯏꯃꯥ. ꯑꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯔꯤꯄꯣꯔꯠ ꯄꯤꯗꯧꯔꯤꯅꯤ. ꯑꯩꯅ ꯑꯥꯗ ꯀꯨꯏꯅ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯊꯕꯛꯇ ꯌꯥꯝ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯩ." "ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦꯗ ꯏꯃꯥ. ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯄꯨꯒꯦ." ꯁꯅꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ ꯃꯥꯂꯌꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯐꯔꯛ ꯇꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯆꯠꯅꯤꯡꯕ ꯄꯣꯛꯇꯦ." "ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯅꯣꯏ ꯅꯄꯥꯕꯨꯡꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯑꯣꯐꯤꯁꯀꯤ ꯀꯩꯅꯣꯝꯃ ꯆꯠꯇꯧꯔꯦ ꯍꯥꯏꯔꯁꯨ ꯁꯅꯥ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯉꯥꯛꯇꯅꯤ. ꯅꯣꯏꯁꯤꯅꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ. ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯕꯦꯝꯃꯁꯦ ꯄꯨꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." "ꯏꯃꯥ," ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯏꯕꯗꯨ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤꯅꯦ ꯍꯥꯏꯈ꯭ꯔꯦ. ꯄꯨꯗ ꯂꯥꯛꯇꯅꯒ ꯆꯠꯄ ꯌꯥꯔꯣꯏꯀꯣ. ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯃꯥꯂꯌꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯕꯤꯖꯤꯠꯁꯨ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ, "ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯝꯃꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ. ꯅꯐꯤ ꯍꯥꯞꯆꯜꯂꯨ." ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯌꯥꯁꯨ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯂꯌꯥ ꯈꯪꯗꯕ ꯅꯠꯇꯦ ꯑꯕꯤꯖꯤꯠꯅ ꯃꯥꯕꯨ ꯄꯨꯅꯤꯡꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯌꯥꯊꯪꯅ ꯀꯟꯈꯤꯕꯅ ꯃꯥ ꯑꯕꯤꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯂꯌꯥ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯕꯤꯖꯤꯠꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛꯇꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯈꯨꯁꯤꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯗꯨꯅ ꯇꯍꯥ ꯇꯍꯥ ꯁꯣꯜ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ꯫ ꯑꯕꯤꯖꯤꯠꯅ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯈꯨꯁꯤ ꯎꯕ ꯑꯗꯨꯗꯗꯤ ꯃꯁꯥꯗꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯃꯛ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ꯫ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯥꯔꯒꯦ ꯍꯥꯏꯔꯤꯔꯣ?" ꯑꯕꯤꯖꯤꯠ ꯏꯉꯥꯎ ꯉꯥꯎꯅ, "ꯀꯥꯈꯤꯔꯣꯏ." ꯈꯨꯁꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯑꯕꯤꯖꯤꯠꯁꯨ ꯑꯗꯨꯃꯉꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯁꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ꯫ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯛꯂꯛꯄꯒ ꯆꯥ ꯌꯥꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯑꯅꯤꯗꯨ ꯆꯥ ꯊꯛꯃꯤꯟꯅꯩ꯫ "ꯆꯥꯒꯤ ꯃꯍꯥꯎꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯔꯣꯏ. ꯑꯍꯥꯎꯕꯅꯤ ꯌꯥꯝꯅ." "ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯅ ꯗꯨꯀꯥ ꯊꯤꯖꯔꯣꯏꯗ." ꯑꯕꯤꯖꯤꯠ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯖꯤꯟꯖꯩ꯫ "ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯅ ꯏꯪꯒꯤꯠ ꯈꯪꯗꯣꯏꯁꯤꯕꯣ?" ꯈꯨꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗꯦ꯫ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯂꯒ ꯃꯥꯅ ꯊꯛꯂꯤꯕ ꯆꯥꯒꯤ ꯀꯞ ꯑꯗꯨꯗ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯈꯖꯤꯛ ꯊꯦꯡꯂꯨꯏ꯫ ꯈꯖꯤꯛꯇꯅꯤ ꯊꯦꯡꯂꯨꯕ, ꯑꯗꯨꯕꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯁꯪꯈ꯭ꯔꯕ ꯆꯤꯝꯕꯥꯜꯒꯤ ꯃꯆꯨꯗꯨꯗꯤ ꯀꯞ ꯑꯗꯨꯗ ꯇꯥꯔꯤ꯫ ꯃꯥꯒꯤ ꯀꯞ ꯑꯗꯨ ꯑꯕꯤꯖꯤꯠꯇ ꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯑꯕꯤꯖꯤꯠꯀꯤꯗꯨ ꯂꯧꯗꯨꯅ ꯊꯛꯏ꯫ ꯃꯦꯡꯊꯔꯛꯄ ꯑꯍꯤꯡꯒꯤ ꯇꯥꯟꯖꯥꯁꯤꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯨ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯕꯤꯖꯤꯠ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗꯤ ꯀꯅꯥꯅ ꯕꯤꯆꯥꯔ ꯇꯧꯕꯤꯒꯅꯤ?" ꯑꯕꯤꯖꯤꯠꯅ ꯍꯥꯏꯔꯛꯄꯅꯤ ꯇꯞꯅ ꯈꯨꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯣꯉꯥꯟꯕ ꯑꯥꯔꯊ ꯑꯃ ꯄꯨꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯒꯗ꯭ꯔꯥ? ꯇꯇꯨ ꯇꯇꯨ ꯇꯧꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯈꯨꯁꯤ꯫ ꯃꯥ ꯋꯥꯍꯪ ꯍꯪꯂꯨꯗꯦ꯫ ꯑꯕꯤꯖꯤꯠꯅ ꯃꯈꯥ ꯇꯥꯔꯛꯈꯤꯅꯤ ꯈꯪꯕꯅ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯄ꯫ "ꯃꯥꯙꯕꯤ ꯄꯥꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯁꯦ. ꯅꯨꯡꯁꯤꯗ꯭ꯔꯥ? ꯕꯤꯔꯦꯟꯅ ꯃꯥꯙꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯔꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯐꯥꯎꯕꯒꯨꯝ ꯇꯧ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ. ꯀꯝꯗꯧꯒꯅꯤ? ꯑꯩ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯇꯥꯐꯝ ꯈꯪꯂꯣꯏ." ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯨꯕꯗ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯀꯌꯥꯠ ꯈꯨꯗꯤꯡ ꯊꯧꯅꯥ ꯋꯥꯠꯂꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ." ꯈꯨꯁꯤ ꯑꯕꯤꯖꯤꯠꯀꯤ ꯄꯥꯝꯕꯣꯝꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯋꯥꯠꯄꯗꯤ ꯑꯗꯨꯃꯛ ꯂꯩꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁꯣꯟꯊꯔꯤꯕ ꯀꯌꯥꯠꯇꯣ ꯏꯇꯦꯛ ꯇꯦꯛꯈꯠꯂꯝꯒꯅꯤ꯫ ꯅꯅꯥꯛꯇ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯎ ꯑꯗꯨꯃꯛ ꯂꯧꯁꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯣꯏꯗꯕ ꯌꯥꯔꯣꯏꯗꯕ ꯀꯌꯥ ꯅꯩꯅꯔꯒ ಮಿಕುಪ್ ಖುದಿಂಗ್ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦꯗ. ꯈꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯕꯤꯖꯤꯠꯇ ꯌꯦꯡꯉꯤ. ꯃꯥꯏꯊꯣꯡ ꯃꯤꯠꯌꯦꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯒꯗ꯭ꯔꯥ ꯈꯟꯅ. ꯃꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯑꯕꯤꯖꯤꯠꯀ ꯃꯥꯒ ꯂꯣꯏꯅ ꯋꯥꯔꯤ ꯇꯧꯕ ꯉꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ. ꯀꯌꯥꯔꯛ ꯁꯥꯈ꯭ꯔꯦ. ꯂꯣꯟꯅ ꯀꯌꯥ, ꯐꯣꯡꯅ ꯀꯌꯥ. ꯑꯗꯨꯕꯨ
Ngasigumna maning tamna wari sariba mikup tanjadi yaukidri. Mikup asi ningsingba tanasu mathaudang oigadawribani. Adubu ngasi ngangliba wangang asidi khusi lamdamnadi. Upanyas paramgani haibasu thajadabani. Upanyas amatagi maramda chimbaldagi wahay amata landri. Thangai sengna mana taururiba thabak asina mahak upanyas pabagi hainabi lairabra haina khusi makok manungda nainari. Abhijit khusi na mangonda chatminaduna yenglakpa miting aduda amukta phangdriba rasama phangbagum tawi. Maduda masu nungairaduna nokduna makhatai ngangkiba lonadugi nisahanda. Asum khaluni nangna kibada ngaujabi. Paisa paiba nupa amagi naithum sapi mamo. Aduga aina leikai adagi lairaba amagi macha. Adugi sumathakta lukrabigi macha. Khujin khunan thok amadagi nangai khangnari nungsinari. Durga puja yoramdaida nahakna tariyeri amuktang unasi. Makha adumakta tharii Abhijitna aina ko chenjeli. Asuk kena leizabi nupi masa sida khudol amatang dipiningi. Sarat Chandragi Devadasna Parvatida khusi piki. Aduga ahigina kari. Imagi upudu phaklabada yaurami. Mantharaba imana tattana illaba wangkai pi amatang angangba machuni. Aduga pabagidana paharaba samu machugi shol wakhal thokti leipigi khali. Adubu nakhoidi mali thamduna lei makhal sun hauri. Ikhutna semjaba ngamok amatang amok. Adubu nakhoigidi mi nekladuna chauraba chakhum ama lingli. Waraure isana isabu karigi aise sahitya haiba oiramdi karigi chitrakar oiramdi. Kahina thangda aina nangonda khudol amatang bi mityeng amatang nangbu awangba thakta thangkali mapung phai nangdi haiduna aigi mityeng yatrado nangdi khanglidra aisu khangde. Adabu khanglamgadaba sumangum khusi nokladuna marak thalai. Nangdi yam haigalame nakoina ba hainaga megi pukning huba. Adubu aigidi napamda hainingai wahais leizade nangi pukning huba ngam. Wahaidumang nahukre kamdongi. Adudi nasana huhanjabani. Aina matik mayai senba wahay amata haikidri. Nangi wahay kudingi matik mayai che. Malayadi. Abhijit wahang aduda sangtrik yenglei khusina. Haina ngai waideda. Magi nupana chatpa maphamda magi nupi lakpa haibase. Mahausani lakpro. Lai dumhori. Karigumba mana ukhiba thoklabadi aingonda tongambi haiba mingthol sinatana atai karisi piningai leite. Abhijit khusigi wahayeduda magi makhutuna lamlaktuna khusigi pambomda paisilei aduga tapna yenglei. Khusi so Abhijit mityeng thamlai anidu ngihakti mitchane. Tanja adudasu irang puraba nonghodo amukchu tharagi. Anidu makhoina leptuna cha thakliba dukan adugi machi amada sangsinduna nongdo ngihak thukpi lepkhigadra khana. Adubu lepade leitri. Amuk atiyadagi thaktorappa mangal aduna musi musiraba mangal duda lepliba saktam aduda khajik khajik yeibadadi pukning aduki matik phukri. Abhijit tapna khusirani khusi onsindabida khumlei. Ngasai mafamsida thunglarabadagi ningai kalap churiba nongase yamna oina chawmankre. Amukna hek jamjam aduga amuksu hek tete riri satena chawbaga tuplaga lengbanga choli nangbu miramsi koiningdrane. Khusi irang puna nganglakliba wangang aduda hoi haiba wahai natraga talli haiba wahai asigi paukhom piramde adumak tumina yengli. Abhijit ki chimbal aduda Abhijitna wangangbagi lengliba chimbal aduda anauba mahau ama lawbago. Abhijit mana hana nonglak aduda thokri aduga khusi bu sunamduna chingthukli. Anidugi saktamadu nonglik singaduna chotlaba matung henna mayek singlakli. Mathau amoina Abhijit khusigi maithongda tarakliba nonglik singadu lawthokli. Khusi su kari sohaida adumak adum tawhali. Abhijit maithongda thamlamba khutsa singadu samlangda yaurakli.
ꯈꯨꯁꯤꯒꯤ ꯁꯝꯂꯥꯡꯗꯨ ꯍꯦꯌꯔ ꯀ꯭ꯂꯆꯔ ꯑꯃꯅ ꯈꯣꯝꯂꯞꯅ ꯄꯨꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯚꯤꯖꯤꯠꯅ ꯂꯥꯝꯂꯛꯇꯨꯅ ꯁꯝꯂꯥꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯍꯟꯈ꯭ꯔꯦ꯫ ꯑꯚꯤꯖꯤꯠ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ"꯫ ꯈꯨꯁꯤꯅ ꯑꯚꯤꯖꯤꯠꯀꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯚꯤꯖꯤꯠꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯑꯚꯤꯖꯤꯠ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯂꯌꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯁꯤꯁꯨ ꯎꯔꯦ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯥꯡꯈꯤ꯫ ꯍꯥꯟꯅꯒꯨꯝ ꯑꯚꯤꯖꯤꯠꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯊꯥꯡꯖꯤꯜꯂꯛꯄ ꯈꯨꯠꯁꯥ ꯑꯗꯨ ꯈꯨꯁꯤꯅ ꯐꯥꯗꯨꯅ ꯇꯞꯅ ꯏꯪꯅ ꯃꯈꯥꯗ ꯊꯥꯡꯊꯈꯤ, ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯏꯜꯂꯛꯂꯤ꯫ ꯑꯚꯤꯖꯤꯠꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯈꯨꯁꯤꯒꯤ ꯃꯇꯧ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯈꯨꯁꯤꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯈꯨꯁꯤ ꯃꯊꯟꯇ ꯍꯟꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯤꯛ ꯑꯚꯤꯖꯤꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕ ꯍꯦꯜꯂꯤ꯫ "ꯃꯥꯂꯌꯥ, ꯀꯩ ꯍꯥꯏꯒꯦ?" ꯃꯥꯂꯌꯥꯁꯨ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯅꯣꯡꯁꯨ ꯇꯥꯔꯦ, ꯆꯪꯉꯛꯈꯤꯔꯣꯏꯗ꯭ꯔꯣ?" ꯑꯚꯤꯖꯤꯠ ꯋꯥꯍꯪ ꯑꯗꯨꯗ ꯈꯨꯁꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯣꯡꯁꯤꯗꯤ ꯃꯒꯨꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ, ꯑꯩ ꯍꯟꯖꯤꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯥꯂꯌꯥ." "ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯨꯝꯃꯛꯑꯣꯔꯥ?" "ꯀꯨꯝꯃꯛꯀꯅꯨ. ꯅꯪ ꯉꯁꯥꯏ ꯅꯣꯡ ꯈꯖꯤꯛ ꯆꯣꯠꯂꯨꯕꯒꯤ ꯅꯁꯥ ナꯔꯤꯗꯣ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯅꯪ ꯅꯥꯔꯗꯤ ꯑꯩ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯅꯤ?" ꯑꯚꯤꯖꯤꯠꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯂꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯗꯨꯗꯤ ꯈꯨꯏꯕꯤꯔꯛꯑꯅꯨꯀꯣ, ꯑꯩꯁꯨ ꯇꯥꯃꯣ ꯅꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ." "ꯊꯝꯃꯒꯦꯀꯣ." ꯑꯚꯤꯖꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯨꯔꯤꯈꯥꯎꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯈꯨꯁꯤ ꯉꯁꯥꯏꯗꯒꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ, ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯈꯨꯁꯤꯅ, "ꯑꯩ ꯆꯪꯉꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯁꯤ ꯑꯚꯤꯖꯤꯠꯀꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯨꯗ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯑꯚꯤꯖꯤꯠ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯅꯤꯡꯗꯒꯤ ꯇꯥꯟꯅꯗꯨꯅ ꯈꯨꯁꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ "ꯑꯁꯨꯝꯅ ꯑꯣꯏꯅ ꯆꯥꯎꯕꯤꯅ ꯇꯧꯁꯦ, ꯎꯈꯤꯗꯕ ꯀꯨꯏꯔꯦ." "ꯍꯛ ꯂꯩꯖꯗꯦ ꯃꯗꯨ ꯎꯠꯄꯒꯤ, ꯑꯣꯏꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯍꯌꯦꯡ ꯊꯕꯛ ꯂꯩ, ꯑꯗꯨꯒꯤꯅꯤ." "ꯅꯥꯆꯦꯞꯇ ꯊꯥꯔꯒ ꯉꯥꯡꯕꯁꯤ ꯂꯦꯞꯄꯣꯕ, ꯂꯩꯔꯤꯕ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥ, ꯏꯁꯣꯔ ꯃꯥꯅ ꯄꯤꯕꯤꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯂꯧꯁꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯃꯤꯅꯝꯕ, ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯍꯣꯠꯅꯔꯒ ꯑꯩ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯝꯗꯦ." "ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯈꯪꯗꯦ, ꯃꯁꯤꯒꯤ ꯃꯇꯧꯁꯦ ꯀꯔꯤꯒꯨꯝꯕ ꯁꯃꯥꯖ ꯑꯃꯗꯤ ꯆꯠꯅꯕꯤ ꯑꯅꯤꯁꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ? ꯍꯨꯔꯥꯟꯕꯤ, ꯇꯧꯉꯝꯕꯤ." "ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯤꯟꯒꯗꯕ ꯁꯃꯥꯖ, ꯆꯠꯅꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯈꯣꯏꯕꯨ ꯅꯥꯊꯩꯁꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯐꯪꯕꯗ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤ? ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂꯤꯕ ꯁꯃꯥꯖ ꯑꯁꯤꯗꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯈꯖꯤꯛ ꯍꯨꯔꯥꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯏꯍꯥꯛ ꯊꯤꯕꯅꯤ꯫ ꯇꯧꯉꯝꯕꯤ ꯍꯥꯏꯔꯕꯁꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯑꯍꯥꯟꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯈꯤꯕ ꯅꯠꯇꯦ." ꯈꯨꯁꯤ ꯑꯚꯤꯖꯤꯠꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯤ, ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛ ꯍꯥꯏꯔꯨꯗꯦ꯫ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯖꯥꯅ ꯄꯥꯔꯥ ꯇꯥꯛꯂꯤꯀꯥꯟ ꯑꯉꯥꯡꯁꯤꯡꯅ ꯂꯩꯕꯒꯨꯝ, ꯑꯗꯨꯒ ꯑꯚꯤꯖꯤꯠꯅ ꯂꯤꯠꯂꯤꯕ ꯄꯥꯏꯖꯃꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯀꯨꯗꯥꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯚꯤꯖꯤꯠꯁꯨ ꯃꯈꯥꯗꯃꯛ ꯇꯥꯔꯛꯏ, "ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯤꯒꯤꯗꯃꯛ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯟꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯈꯟꯗꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯁꯤꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯣꯡꯃ ꯐꯥꯗꯕ ꯃꯤꯀꯨꯞ ꯈꯔꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯅꯤꯡꯍꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯌꯦꯡ ꯐꯥꯎꯕ ꯁꯪꯃꯜꯂꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯪ ꯑꯩ ꯏꯕꯥꯅꯤꯃꯛ ꯃꯤꯀꯨꯞ ꯑꯁꯦ ꯅꯤꯡꯁꯤꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯤꯀꯨꯞꯁꯤ ꯅꯤꯡꯁꯤꯡꯕꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯣ ꯃꯄꯨꯡ ꯍꯦꯟꯅ ꯐꯥꯍꯟꯁꯤ." ꯈꯨꯁꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯥꯊꯩꯔꯒ ꯍꯥꯏꯔꯤ, "ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯃꯥꯂꯌꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕꯁꯤꯒꯨꯝꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ?" ꯑꯚꯤꯖꯤꯠꯁꯨ ꯅꯣꯛꯂꯒ, "ꯑꯗꯨꯅꯕꯨ ꯃꯥꯂꯌꯥ ꯑꯣꯏꯔꯝꯗꯦꯅ, ꯅꯪ ꯑꯣꯏꯔꯝꯂꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯈꯨꯁꯤꯔꯥꯅꯤ, ꯑꯩꯒꯤ ꯅꯤꯡꯉꯥꯏꯆꯧꯕ ꯊꯃꯣꯏꯁꯦ ꯁꯦꯟꯅꯕ ꯉꯝꯕꯗꯤ ꯅꯪ ꯈꯛꯇꯅꯤ." "ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ?" "ꯀꯔꯤꯒꯨꯝꯕ ꯃꯥꯂꯌꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯡ ꯆꯨꯔꯦ ꯆꯪꯂꯁꯦ ꯍꯥꯏꯔꯝꯒꯅꯤ꯫ ꯅꯪꯁꯨ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯂꯧꯔꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯃꯍꯥꯎꯁꯦ ꯏꯍꯧꯔꯣ." "ꯀꯔꯤꯒꯤ? ꯃꯥꯂꯌꯥꯗꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ, ꯑꯩꯅ ꯂꯝꯂꯥꯟꯕꯤ." "ꯅꯁꯥꯅ ꯅꯁꯥꯕꯨ ꯏꯐꯝꯗꯒꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯍꯟꯈꯤꯕꯅꯤ." "ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ?" "ꯀꯩꯗꯧꯔꯕ?
Sanariba wari aduda Khushi mitlu pirang sintadabasu nate. Nongliksing aduna magi pirang adu uraroi khallurabasu Abhijitna mitlu mapada thamlakduna pirang adu taithokpirei. Tagadaba pi loina tahor. Ngayhak tangairi taithokpa phangloidaba. Punsi chupa pi tadanaba hawjik loina tahor. Chokthaba leitana taithokseragi. Abhijit. Hayengsu nangna piramadu selura. Abhijit nokladuna khumlai. Maduda seladi nangbo. Khushi waraurak tawna. Selhaningdriba Kuigi selhaning. Adubu kanagumba mana fizol aduda ukhibadi phamoi. Ei phawbu udana. Adudi atopa maselagi. Hayengdi sari full sel. Khushi mana iliba chot lauraba machum oro taraba shawl adu Abhijit oina insilai. Masinatana ikup asidana phamda piningai khudo leisade. Ai changagi. Hayeng tarana na chatkadabani. Abhijitna khumbagi tanjapida Khushi adumak sankre. Masado pungchot chotpa makai Abhijit chatkriba mahak aduda adumak yengduna lehauri. Ngayhak yenglaba matung masu adumak changlakle. Mana changlakpadadi malaya isisina tumduna leiramni. Mana karakliba adu pungsu phana thenglabani. Nongal hairabasu yarabani. Abhijit washroom changduna masado amuktang saithei. Aduga Khushina ilamba shawl adu amuktang sudoi. Aduga kangnaba haiduna mana payengduna phorami. Abhijit sofaduda phamdaduna lei. Tanjaduda magi phone do message ama lai. Yenglubada Khusigi oirami. White color gi blouse ama aduga white color da lavender na border chatpa sari ama oirami. Makhadasu asumna irei. Si oina selage ko. Abhijit photo do hanjin yengli. Aduga noflet tawna hairei. Selo bakjani. Kuning maktak tawba maga. Aduga samduna komlap sambun bunselo. Asengbo oina uba phangdrabasu photo da usagi. Khushi haratliba message adu haludre. Yengba tamak yenglaga tuminna leisin kre. Asumna ahinga dumasu haukre.